ꯉꯁꯤ ꯆꯥꯗꯣꯏꯁꯤꯁꯨ ꯏꯔꯣꯟꯕꯅꯦ ꯁꯤꯗ ꯏꯔꯣꯟꯕ ꯂꯩꯔꯦ ꯕꯣꯔꯥꯁꯨ ꯂꯩꯔꯦ ꯑꯗꯨꯒ ꯁꯤ ꯄꯥꯐꯣꯔ ꯈꯔꯁꯨ ꯍꯧꯔꯒ ꯊꯝꯃꯦ ꯁꯤ 우ꯇꯤꯅꯤ ꯃꯦꯟ ꯑꯣꯏꯅ ꯁꯤ ꯍꯥꯏꯍꯧꯗꯕ ꯌꯣꯡꯆꯥꯛ ꯏꯔꯣꯟꯕ ꯍꯥꯏꯔꯝꯃꯣ ꯌꯣꯡꯆꯥꯛ ꯏꯔꯣꯟꯕ ꯍꯥꯏꯌꯦ ꯀꯌꯥꯗ ꯍꯥꯏꯔꯤꯅꯣ ꯁꯔꯥꯞꯁꯨ ꯌꯥꯎꯔꯦ ꯁꯤꯅ ꯀꯣꯠꯅꯕ ꯀꯩ ꯌꯣꯡꯆꯥꯛꯗ ꯍꯥꯞꯄꯒꯦ ꯅꯪ ꯆꯥꯛꯇꯣ ꯌꯨꯡꯊꯕ ꯌꯥꯔꯦ ꯀꯩꯅꯣ ꯈꯪꯉꯦ ꯉꯥꯏꯍꯥꯛ ꯄꯥꯝꯃꯨꯏꯌꯦ ꯇꯥꯒꯤꯅꯤ ꯀꯩꯅꯣ ꯑꯃꯨꯛ ꯐꯖꯗ꯭ꯔꯁꯦ ꯗꯣꯂꯥꯟꯅꯤ ꯑꯃꯨꯛꯀ ꯍꯩꯖꯔꯣ ꯁꯣꯝꯗ ꯍꯩꯖꯔꯁꯨ ꯀꯥꯏꯗꯦꯅꯦ ꯅꯪ ꯀꯌꯥꯝ ꯆꯥꯒꯦ ꯍꯥꯏꯅꯣ ꯄꯨꯔꯥ ꯍꯩꯔꯛꯑꯣꯔꯥ ꯅꯠꯇꯦ ꯅꯪ ꯍꯩꯔꯣ ꯑꯩꯅ ꯁꯣꯝꯗ ꯍꯩꯖꯔꯝꯃꯣ ꯍꯥꯏꯕꯅꯤ ꯌꯥꯔꯦ ꯍꯧꯖꯤꯛꯇꯤ ꯍꯦꯟꯃꯜꯂꯦꯅ ꯑꯁ ꯗꯣꯂꯥꯟ ꯀꯤꯟꯊꯈ꯭ꯔꯦ ꯗꯣꯂꯥꯟ ꯀꯤꯟꯊꯈꯤꯕ ꯀꯤꯟꯊꯅꯤꯗꯤ ꯈꯪꯕꯅꯤ ꯑꯃ ꯀꯤꯟꯊꯈ꯭ꯔꯦ ꯑꯩꯗꯤ ꯍꯩꯇꯠꯄꯗꯣ ꯑꯃꯁꯨ ꯀꯤꯟꯊꯍꯟꯈ꯭ꯔꯣ ꯑꯍꯨꯝ ꯌꯥꯔꯦ ꯅꯨꯡꯉꯥꯏ ꯌꯣꯡꯆꯥꯛ ꯏꯔꯣꯟꯕ ꯁꯤꯗꯤ ꯁꯨꯃꯥꯏꯅ ꯍꯥꯞꯄꯒꯦ ꯑꯗꯨꯝ ꯑꯩꯒꯤꯗꯤ ꯅꯪ ꯁꯤ ꯀꯩ ꯍꯥꯏꯒꯤꯒꯦ ꯍꯥ ꯁꯤꯁꯦ ꯀꯩ 우티 ꯍꯥꯏꯒꯦ 우ꯇꯤꯁꯦ ꯀꯩꯅꯣꯅꯦ ꯁꯒꯣꯜ ꯍꯋꯥꯏ ꯁꯒꯣꯜ 우ꯇꯤꯅꯦ ꯍꯋꯥꯏ 우티 ꯁꯨꯃꯥꯏꯅ ꯍꯥꯞꯄꯗꯤ ꯅꯨꯡꯉꯥꯏꯁꯟꯗ꯭ꯔꯥ ꯃꯤꯅꯤꯠ 35ꯗ ꯆꯥꯗꯣꯏꯅꯤꯀꯣ 오케이 ꯁꯥꯏꯌꯦ ꯍꯥꯎꯗꯧ ꯃꯥꯜꯂꯦ ꯕꯣꯔꯥꯁꯤꯅ ꯌꯥꯝ ꯆꯥꯅꯤꯡꯉꯤꯁꯦ ꯆꯥꯛꯈꯨꯝ ꯆꯥꯎꯕꯤ ꯇꯥꯟꯅꯁꯦ ꯍꯥꯏꯕ꯭ꯔꯥ ꯇꯥꯟꯅꯔꯣꯏꯁꯦ ꯍꯥꯏꯕ꯭ꯔꯥ ꯀꯤꯠ ꯑꯃ ꯆꯥꯔꯗꯣꯏꯅꯤ ꯇꯥꯟꯅꯒꯦꯔꯥ ꯇꯥꯟꯅꯔꯣꯏꯔꯥ ꯁꯤ ꯌꯥꯝ ꯆꯥꯅꯤꯡꯉꯤꯁꯦ ꯇꯨ ꯈꯨꯆꯥꯎ ꯑꯃ ꯑꯩꯈꯣꯏ ꯃꯥꯕꯣꯛꯀꯤ ꯕꯣꯔꯥ 이러면 다 알아 이거 하고 짭짤하다 형님 짭짤하다 이제 다 쓸려 다 설레게 주자 달래 혼자 짜게 해야 돼 자 이런 뭐 믿어서 용자 양은 진짜 시시시 잠시만 너 용자 야오야오도 일단 끝끝 살려내 이러면 hỏi khai à 용자 자 짜라보나 진짜 짜라게 짜라보 땀도 많이 잡거든요 bora những biết là bora có rồi 진짜 마루 럽사탕 이런 거
要得一个了。รสชาติก็ ไปทำไม เอื้อมไปละ ต้องลงใส่ไอ้ลงบอกว่าอีกสักกระดูกนี่มันสักกระบะอย่างนี้ฮะตับ เลือกคนนี้เลยเนี่ย จะเล่นสันติอ่ะต้องใส่เอาแต่ ไอ้ชาปลา ฮะ ชาปลาจริงปะเชื่อมือ就是这个 คือตั้งแต่เป็น 如可是等一下吧，这个蛋干吃了吧。哎，这个比如一种不是生的。那你的 A 头差嘛？End of the end. End of the end. Next. On. Okay. 근데 하고는 다시. 아니 나 아예 아니 그거 하고 들어가더라.这两个东西都在呀。 어디 로야? 이거 말이 안 돼. 이거 먹는 거 이거. 이건 뭐 어디 얘기하는 나 짜도. 아, 이거 뭐. có bao nhiêu quên sẽ phải tập qua lên không hồn thám lệ quên còn tôi của đội gì nữa số đầu tiên khóa rồi 이거 뭐 잡아? 이거 하.
알바. 비디오 시고 로이파이 비비드 먹다 타겟 자리 라이크, 셰어, 서브스크라이브, 코멘트 좀.